जगुरादोर मिसाकरायना खंगनागदौरिबा जगुरादोरगी तमथीरबा मिहाक मियोय निपानगी तमथीरबा मिहाकगी जेसी अमा अदुगा स्टेट एक्टरना हापखबा खुद्राकुम अथौबगी जेसी अमा सेमी हारिबा जेसी अनि सिना यामना मुन्ना कुन्ना खनरा मतुंगदा अखोयगी डीसी की खुथांगदा मणिपुर चीफ मिनिस्टर दा मेमोरेंडम सबमिट तौर मतुंगदा मखोय करिगुंबा खरा कंडीशन खरा दा यानरा मतुंगदा मतम खरा अखोय इरांगी नेमथरगा लेबनी करिगुंबा मेमोरेंडम दा पनखिबा डिमांड सिंग अदो मदु फुलफिल तौरत्रगदी जेसी गा पुनहलकांदा अखोय जिरी यूनाइटेड कमिटी ना मखा थाबा अचौबा खोंजिंग अमा चंगेलकनी हाबसे मसी मणिपुर गवर्नमेंट ngasi अखोय जेओसी की साइड थमजरी ngasi जिरीबामगी मयोल ओइरिबा बौफ्रागी अखोयगी कांग्रेस भवन ममांगदा नसाई अयुपुंग तरा मखाइदगी फमजरिबा वाकत मिफम सिरिन प्रोटेस्ट असी जिरी यूनाइटेड कमिटी जेओसीना ऑर्गेनाइज तौबा अदुगुंबा वाकत मिफमनी हारिबा वाकत मिफम असिदा अखोयना टॉपिक खर पुथोकसै हारिबा टॉपिक अदुदी मर्डर ऑफ चिल्ड्रन एंड वुमेन is the act of terrorists. Stop terrorism. Stop killing innocent children and women. Reimpose AFPA in Manipur immediately. Asigi banner sigi manung da yaudaba. Akwai Imphal lomda akwai army gi kem manung da lemo khong gi army gi kem manung da Kamal Babu Kauba mahak masasi koi contract work to buni hai mahak si entry point da chang rakanda olok pagi adugum bagi evidence leitaba miyoy ama hoji missing oidana leiri base masigi matang da su koi wakam mi bam masida yaure maruoina jiri bamda yamna sathiba crime si tawrok pasi that 11 da जगुरादोर मिसाकर रायना खंगनागदौरिबा जगुरादोर की तमथीबा मिहात हारिबा जगुरादोर की तमथीबा मिहात सिदा अहान हामबदा टेररिस्ट एक्ट कोइना कुकी मिलिटेंट सिंगना मियोय अनि अमा हातुओगा मैनुंग लंगसनबगी इंसिडेंट अमा सेम डे नुमिसिबकदा नुपी अहुम अदुगा अंगांग अहुम पुन्ना तरुक फाखरगा मतम खरा मांग्रब मतुंगदा मखोयना हातोगा बराक तुरेंदा फंगिबा अदुगी मतुंगदा मदुगी यानिंगदा फोंदोको ओइना हारिबम तमथीबा मिहात अदुबो यानिंगदा फोंदोकपा अदुगा मिहात अदु चथ फंग्रिङैदा डेड बॉडी जे फंग्रिङैदा हारिबा मियोय सिफाजिंगिबा मांग्रिबा मियोय सिंगदो मदु थादोकनबगी दमकता जिरी यूनाइटेड कमिटी ना 48 आवर्स Pung nifuga nipangi jere sa tatharakanda hagri miyoy singa du dekta kaidana family singa sinau haiba adu bagi demand ama government na tawraga chathakiba 48 hours ki jere sa manung du da ihau haujaba chhatra ama koi kamangha dagi chhatra ama khundra ko athoba ko ba angang ama koi state actor koi senior SP नेक्टर ना लुचिंगबा मखोई टीम ना होगी फाउददी कोई मधु मखाता थिजनबगी प्रोसेस लैरी हारिबा निहात अदुसु पुन्ना कंडेम तौबगा लोइनना अखोई मधुगी इहौदा अदुगुंबगी थौदोक थोखरा मतुंगदा जिरीबामगी इंसिडेंट अनि मियो तरुकी इंसिडेंट निपानगी इंसिडेंट अदुगा मियो अमगी पुन्ना मापनगी इंसिडेंट सिंगसे मसीबू सौगटपा ओइना तोंगान तोंगानबा मफमसिंगदा जिरीबामगी नतबा अतोपा मणिपुर अदुगी मपान मणिपुरदा तोंगान तोंगानबा इहौ मयाम लाखी हारिबा इहौसिंग अदुदा तोंगान तोंगानबा पामदबा थौदोक मयाम थोक्तना अखोइगी MLA सिंगी युममै थाबा अदुगा तोंगान तोंगानबा इहौ मयाम चंगसेलको मतमदा फाजन पुनजनदुना ngasi फावबा थम्मिबा सिंगसे मरम नाम चादबा अदुगुंबा गवर्नमेंट चथरिबा मरम चादबसिंग अदो मदु खुदक हंदोकदौबनी
ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯐꯥꯖꯤꯟ ꯄꯨꯟꯁꯤꯜꯂꯤꯕꯁꯤꯡ ꯑꯗꯣ ꯃꯗꯨ ꯀꯟꯗꯤꯁꯟ ꯑꯝꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯁꯦ ꯖꯤꯔꯤ ꯌꯨꯅꯥꯏꯇꯦꯠ ꯀꯝꯃꯤꯇꯤꯒꯤ ꯃꯗꯨ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯗ ꯇꯧꯕ ꯗꯤꯃꯥꯟꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ JSC ꯑꯅꯤ ꯁꯦꯝꯃꯤ ꯖꯒꯣꯔꯥꯗꯣꯔ ꯃꯤꯁꯥꯀꯔ ꯍꯥꯏꯅ ꯈꯪꯅꯒꯗꯧꯔꯤꯕ ꯖꯒꯣꯔꯥꯗꯣꯔꯒꯤ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠ ꯃꯤꯑꯣꯏ 9ꯒꯤ ꯇꯝꯊꯤꯔꯕ ꯃꯤꯍꯥꯠꯀꯤ JSC ꯑꯃ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯑꯦꯛꯇꯔꯅ ꯍꯥꯠꯈ꯭ꯔꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯊꯧꯕꯒꯤ JSC ꯑꯃ ꯁꯦꯝꯃꯤ ꯍꯥꯏꯔꯤꯕ JSC ꯑꯅꯤ ꯑꯁꯤꯅ ꯌꯥꯝꯅ ꯃꯨꯟꯅ ꯀꯨꯞꯅ ꯈꯟꯅꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ DCꯒꯤ ꯈꯨꯠꯊꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯁꯕꯃꯤꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯟꯗꯤꯁꯟ ꯈꯔꯗ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯑꯩꯈꯣꯏ ꯏꯔꯥꯡꯁꯤ ꯅꯦꯝꯊꯔꯒ ꯂꯩꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯦꯃꯣꯔꯦꯟꯗꯝꯗ ꯄꯟꯈꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯣ ꯃꯗꯨ ꯐꯨꯜꯐꯤꯜ ꯇꯧꯔꯛꯇ꯭ꯔꯒꯗꯤ JSCꯒ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯖꯤꯔꯤ ꯌꯨꯅꯥꯏꯇꯦꯠ ꯀꯝꯃꯤꯇꯤꯅ ꯃꯈꯥ ꯇꯥꯕ ꯑꯆꯧꯕ ꯈꯣꯡꯖꯪ ꯑꯃ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯉꯁꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗ ꯉꯁꯤ ꯑꯩꯈꯣꯏ JOCꯒꯤ ꯁꯥꯏꯠꯇꯒꯤ ꯊꯝꯖꯔꯤ ꯇꯧꯔꯤꯕ ꯑꯦꯛꯁꯟꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯗꯨ ꯀꯌꯥ ꯌꯥꯝꯅ ꯑꯦꯛꯁꯟꯁꯤ ꯀꯟꯗꯕ ꯃꯥꯜꯂꯤ ꯃꯔꯝꯗꯤ ꯉꯁꯤ ꯐꯥꯎꯕꯗ NIꯅ ꯂꯧꯈꯤꯕ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯀꯦꯁꯁꯤꯡꯗꯨꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯉꯁꯤ ꯐꯥꯈꯤꯕ ꯈꯔꯕꯨꯗꯤ ꯐꯥꯔꯦꯀꯣ ꯃꯔꯨꯑꯣꯏꯅ ꯇꯝꯄꯥꯛꯀꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯂꯩꯕ ꯆꯦꯟꯅꯕ ꯃꯤꯁꯤꯡꯗꯤ ꯌꯥꯝ ꯂꯥꯏ ꯐꯥꯏ ꯑꯗꯨꯒ ꯍꯤꯜꯁ ꯑꯦꯔꯤꯌꯥꯁꯤꯡꯗ ꯊꯣꯛꯄ ꯊꯧꯗꯣꯛꯀꯤ NIAꯅ ꯊꯤꯡꯖꯤꯟꯕꯁꯤꯡꯗꯗꯤ ꯑꯌꯥꯝꯕ ꯍꯧꯖꯤꯛ ꯐꯥꯕ ꯉꯝꯗ꯭ꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯖꯤꯔꯤ ꯃꯅꯨꯡ ꯆꯟꯖꯔꯒꯁꯨ ꯊꯣꯛꯏꯕ ꯏꯟꯁꯤꯗꯦꯟꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟꯕ ꯍꯤꯜ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒ ꯂꯣꯟꯅꯔꯒ ꯂꯩꯕꯅꯤꯅ ꯈꯔꯒ ꯍꯦꯟꯅ ꯀꯟꯁꯤꯟꯗ꯭ꯔꯒꯗꯤ ꯐꯥꯕ ꯉꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯈꯔ ꯋꯥꯒꯗ꯭ꯔꯥ ꯈꯜꯂꯤ ꯀꯟꯅ ꯂꯥꯎꯗ꯭ꯔꯒꯁꯨ ꯐꯥꯒꯤꯕꯨ ꯍꯥꯏꯔꯒꯗꯤ ꯋꯥꯍꯩꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯅ ꯖꯤꯔꯤꯕꯥꯝꯒꯤ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃ XYZ ꯑꯃ ꯐꯥꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯦꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯀꯔꯝꯕ ꯖꯒꯥꯗ ꯂꯩꯕ ꯃꯤꯅꯣ ꯑꯗꯨꯝ ꯐꯥꯗꯣꯏꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯈꯔ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯆꯪꯉꯤ ꯇꯁꯦꯡꯅ ꯐꯥꯒꯦ ꯌꯥꯎꯅ ꯈꯜꯂꯒꯗꯤ ꯐꯥꯕ ꯏꯂꯥꯏ ꯂꯥꯏꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯉꯁꯤ JOCꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯩꯈꯣই ꯉꯔꯥꯡ ꯐꯥꯎꯒꯤ ꯔꯤꯄꯣꯔꯠꯇ ꯑꯩꯈꯣꯏꯅ ꯈꯪꯖꯕꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯔꯤꯄꯣꯔꯠꯇ ꯖꯤꯔꯤꯒꯤ ꯏꯟꯁꯤꯗꯦꯟꯁꯤꯡꯁꯤꯗ ꯆꯦꯟꯅꯕ NIAꯒꯤ ꯀꯦꯁꯇ ꯆꯦꯟꯅꯔꯤꯕ ꯃꯤꯁꯤꯡ ꯃꯁꯛ ꯈꯔꯗꯤ ꯈꯪꯉꯦ ꯍꯥꯏꯔꯦ ꯃꯁꯛ ꯈꯔ ꯈꯪꯉꯦ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯄꯨꯡ 20 ꯃꯅꯨꯡꯗ ꯑꯗꯨꯝ ꯐꯥꯕ ꯉꯝꯃꯦ ꯀꯅꯥꯒꯨꯝꯕ ꯑꯃ ꯗ꯭ꯔꯒꯀ ꯃꯔꯤ ꯂꯩꯅꯕ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯀꯦꯁ ꯑꯃꯒꯤꯗꯤ ꯑꯦꯅꯤ ꯁ꯭ꯇꯦꯠꯇ ꯗꯦꯜꯂꯤꯗꯒꯤ ꯐꯥꯏ ꯍꯥꯏꯔꯦ ꯃꯅꯤꯄꯨꯔꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃꯦꯔꯤꯀꯥꯗꯒꯤ ꯐꯥꯕ ꯌꯥꯎꯔꯤꯑꯕ ꯑꯗꯨꯅ ꯁꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯁꯤꯗ ꯁꯤꯒꯨꯝꯕ ꯇꯦꯔꯣꯔꯤꯁ ꯑꯦꯛ ꯇꯧꯔꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯐꯥꯒꯦ ꯌꯥꯎꯅ ꯈꯜꯂꯒꯗꯤ ꯌꯥꯝ ꯂꯥꯏꯅ ꯐꯥꯕ ꯉꯝꯒꯅꯤꯅ ꯈꯜꯂꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯊꯧꯕꯒꯤ JSC ꯁꯦꯝꯕ ꯃꯇꯝꯗꯨꯗ JSC ꯃꯍꯥꯛꯁꯤ ꯁꯤꯔꯦ ꯃꯍꯥꯛꯀꯤ ꯈꯨꯗꯛꯇ ꯁꯤꯔꯦ ꯑꯗꯨꯒ ꯁꯣꯛꯕ ꯑꯉꯥꯡ ꯑꯃ ꯍꯧꯖꯤꯛ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯌꯦꯡꯉꯤꯕꯗꯣ ꯃꯗꯨꯒꯤꯁꯨ JSCꯅ ꯒꯣꯔꯃꯦꯟꯗ ꯗꯤꯃꯥꯟ ꯑꯃ ꯇꯧꯏ ꯍꯥꯏꯔꯤꯕ ꯗꯤꯃꯥꯟꯗꯨ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯁꯣꯛꯏꯕꯗꯣ ꯐꯠꯇ꯭ꯔꯤ ꯐꯥꯎꯕꯗ ꯂꯥꯌꯦꯡꯕꯤꯕ ꯃꯁꯤ ꯒꯣꯔꯃꯦꯟꯅ ꯌꯥꯝꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯕ ꯆꯪꯏ ꯃꯥꯒꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯑꯦꯁꯤꯁꯇꯦꯟꯁ ꯄꯤꯕꯤꯌꯨ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯁꯣꯏꯕ ꯉꯥꯝꯕ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯒꯤ ꯀꯟꯗꯤꯁꯟꯁꯨ ꯊꯝꯈꯤꯕꯅꯤ ꯑꯗꯨꯁꯨ ꯉꯁꯥꯏ ꯑꯩꯅ ꯄꯟꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯖꯒꯦ ꯑꯗꯨꯒ ꯖꯤꯔꯤꯒꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯀꯟꯕ ꯏꯍꯧ ꯑꯃ ꯂꯥꯛꯏꯕ ꯁꯔꯛꯁꯤꯗ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯗꯨꯒ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟꯅ ꯃꯔꯨ ꯃꯄꯨꯡ ꯑꯣꯏꯅ ꯁꯤꯜꯂꯥꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯖꯤꯔꯤ ꯌꯨꯅꯥꯏꯇꯦꯠ ꯀꯝꯃꯤꯇꯤꯒꯤ ꯆꯤꯌꯥꯔꯃꯦꯟ ꯌꯥꯝꯅ ꯃꯔꯝ ꯆꯥꯗꯕ ꯒꯣꯔꯃꯦꯟꯁꯤꯒꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤꯒꯤ ꯑꯁꯄꯥꯁꯤ ꯌꯥꯝ ꯊꯨꯅ ꯂꯧꯊꯣꯛꯀꯗꯧꯕꯅꯤ ꯃꯁꯤꯒꯤ ꯏꯍꯧꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯏꯔꯥꯡ ꯀꯟꯁꯜꯂꯒ ꯂꯩꯔꯤꯕꯁꯦ ꯃꯁꯤꯒꯤ ꯏꯍꯧꯁꯤꯒ ꯑꯃꯨꯛ ꯄ꯭ꯂꯁ ꯇꯧꯁꯜꯂꯀꯥꯟꯗ ꯌꯥꯝꯅ ꯀꯟꯕ ꯏꯍꯧ ꯑꯃ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯁꯄꯥꯁꯦ ꯔꯤꯄꯣꯁ ꯇꯧꯁꯜꯂꯛꯄꯁꯤ ꯂꯧꯊꯣꯛꯄꯤꯅꯕ ꯑꯄꯤꯜ ꯇꯧꯖꯩ